अहानबदा यामना मरुइबा पाव अमा मैक्सिना पौनमदगी लखुचगे मयामदा कैनमता सेंगदोक्सगे हौजिक ngarangdagi video ama viral chatisi 2022 gini aduga manipuri insta stylish page asina hojik tanawna thagatlaga video crop out tawraga phattana unaba sinbasidi nungaijede haina maxina ponamna phongdokpiri aduga mathangi update asina AT gi Bensile laima pupomdagi lokhachage ATSF nongju nungsa khaidana ordinary ichin inaw mayam gidamak ichin inaw sem saduna leibiro ATSF ki new training sport ni tawphom thokpa tawsi thabukna utsi wathi warem toksi kana de yai phare haina Bensile laima pupomna phongdokpiri aduga mathangi update asna lisipra kangujamdagi lokhachage raincoat pire nan khoina landa raincoat kari tawdino habiba Karimna biba hojikna raincoat leiribra ngakta ngaire Manipurda nungka subra hojik kol paiba ngamdre haina lisipria kangujamna phongdokpiri aduga mahaki makhata update na handak red zone mafam humfu henbada ibung singi raincoat lising ahum yen thoksaki Delhi to Imphal cargo service tawbiriba ibung singna pot chai kita purakpada mateng pangbiyu pot mayam Imphal da thaduk ningliba se cargo gi expenses chawbani na puba thangba ngamdre kg chahum khaktani leibak ki oibana angamba khajik tang werbasu mateng pangbiyu haina lisipria kangujamna phongdokpiri aduga mahakki mathang gi update na handak thagi mayamna nuksibiduna aigi Facebook video sing yengbibagi income oina lupa lising taraga manga muklagi adubu lupa lising taradi wangoi gi handak makhung animak nongmaina palaga sokko ibung adu dayeng pada mateng pangnaba khuchin najaki haina lisipria kangujamna phongdokpiri aduga mathang gi update asna sugnu isum tabi dongyang amadi laloi faida operation sa thabada security na area domination ki thabuk chathaduna nongmai kap na bale phanna na bahon narbasu kuki terrorist sing ki mai kai degidi nongmai kap lakpi kukui militant group sing na center ga tawnirba suspension of operation su makha sangtabai aroi haina taksil laduna ngasi contractum kendra da miyam de release kre village protection force united committee of Pukhaw and the making dolai thabi gp amsung iramdam kan balup ikal na punna sinduna kendra sigi manung sanba Sambai lampakdagi hauduna satkiba rally aduna saruk yagiba singna Manipurda NRC satna lu haina phongdokpiri aduga mathangi update asna February tang 19 dagi phamgo Durbe State Assembly mi phamda Manipuri thugaina ba thoklakpa MLA taragi mathakta amato oibagi firep loduna disqualify tawgadabani amasung thangjing singi akoibada leiriba Sisipur khaupumgi khul 19 2022 gi November 3 dagi illegal ni haina order thokrabasu ngasi phawba yum sing takhaidana leiriba asi athuba matamda laingak ni eviction tawgadabani haina RPI athwa lagi National Secretary Maheshwar Thaunawjamna phongdokre wafam asing asi kaisampata leiba mahaki yumda pangthok pawgi mifam amada phongdokhibani aduga mathangi update asna roaming mangang khoirak pomdogini hojik moirang da charakpani aidi khesri kaya sagan de adubu sidi yamna su hawi a traditional su oi masak yamna phajai bora su hawi sumaina iramdam gi hotel khuding taurasi haina robin mangang khoirak pom phongdokpiri aduga mathangi update asna Sisipur gi relief camp singsara hele sengpiu haina khongjang sangsin kre Sisipur da akalaring sakhiba kuki lalhuba sing phana ko komine matam thakre Manipur da athupa matamda ing tapagi phibam hanjillaklagani governor Sisipur da di Myanmar gi lusingbi Aung San Suu Kyi gi imung gi miyoi singni haibe Myanmar masa sing phawba lehore sarat mutung lan gi kulai sing kuki singna state post sin rabra thijinba hore Govindas Konthaujam video sing bibagi damakta mampum nangpo amuka hana thakachari ano update ki damakta online Manipur YouTube channel asibunung sibiduna subscribe to biramo thank you